Thaatarad helak irang asina maram oidina tumba chaba khangdana awaba ge chathing nanglaba ima mayam singi awaba sibu nupi minister amoina miteng changbiu hairadana Union Minister of Textile and Railway Darshana Zardos amadi Union Minister of Social Justice and Empowerment Pratima Vamikta Maheshwar Thounaojam miteng changbiu haina taksin frei Delhi don da bamfam adu mahana makhata bada nupi gi awaba de nupi tana hena khangani hairadana nupi gi leader amoina lamdam asigi ima kayana ki militant singna chathar palana sida kulai amata paitna thengnariba asi ingsan biu habaga lonina hujik manipur da tholiba irang asigi marik chimba wafam singa desu mahakna paudam ki Union Minister of Textile amasung Union Minister of Social Justice and Empowerment oriba koigi Honorable Darshana Jadosh amasung koigi Pratima Bhumik ani Unaduna Nupi su oibanina koi Manipur da lariba especially in the valley area da huji ima sing wari ba mayam lariba mayam se understand tawbiu aduga tasengna sigi asem wari huji ima sing na kamaina wari haibase nupi mana nupi magi awaba se hena kamum thoi haibagi asha amada tasengna haragadi ai Darshana Jados amasung Pratima Bhumi unajabane aina thamjarambadi karino haim matam da Manipur gi ima sing yamna ware tasengna makoi tumbam chabong khangdan leire tasengna koi aduna ai taseng lakchari budi ai macha mo oina kamaina support tawsigi nungai taba mayam am thoi kai decision lauraga ministry som somna paibiba ministry tu dagi mateng kai piba yage especially to the valley areas laibiriba ima sing haitare aduga akoigi periphery area da ima sing tumban chaba khangdan lairiba nomagi anytime moina kapthara iba ku militant sing sina kapthara iba mayam sigi wari su lizerame